mayam pumnamaku mayam gi seba channel na taramna okchari mayam gi damakta ngasi su yamna nungaiba film amagi wari puduna laksari film ase handa khakta nauna release tawkhibani mamingna ayalan kawi film ase science fiction amadi thriller category da puthokpa film ni south film gi oina di super power gi category da masina ahanba film ni haibi yai maram di hollywood film sing da puthokliba film ga sangdamnabada 100 to 80% gi sang yauba ngamle haibasi ai gi rating da pijaramge mayamna su film ase yenglaga soidana khangba ngamgani haina thaji film ase release tawkhibana 12 January 2024 da tawkhi director na R Ravi Kumar na oiki film ase gi writer su R Ravi Kumar ni film ase da maru oiba saktam langdiba singdi tamis ke saktam da siba karthek tara gi saktam da Rakul Preet Tetu Ellen gi khonjel da Siddharth Aryan gi saktam da Sarat Kelkar Eliza gi saktam da Isa Kopikar ni film ase Ellen amagi wari ni aikhoi gi prithvi ase da yamna power leiba nung amakhak tasilakpadagi hataba miyoi kharana scientist singa pullaga nung adudagi power sungtoklaga paisa tanabu honarakpa masina maram oiraga nung adudagi tholakpa power na prithvi asi sathina amang ata asi ana yarokadaba sing adu aikoina hojik su thajanariba Ellen hairiba jiba asina khangba ubadagi prithvi amadi miyoi basingbu kallurage haina lakpadagi phatraba scientist sing aduna Ellen asibu phanaba honarakpa amasung tamis magi marup singa Ellen adubu asoi angam yahondana mayumda halhankibagi warini yam interesting oiba warini phare mayam film asigi wari haujarage wari asili ba haudringai mayam dagi support ni jari mayam gi minungsi adu tana channel asibu hingba ngamgadauri bani aduga channel asibu subscribe tawdriba singna subscribe tawsinbiramu amadi adongi mamal yam laba like share su tawbiramu film asina ahanba horakpada astronaut hariba nung makhal asidagi yamna powerful oiba nung ama aikhoi gi leimai asida taraklami mafamna Siberia gi ungi chingdani scientist kharana tasinkhriba posak adugi khongul liba lagli makhoina mafam aduda yaurabagi tungda posak ado thugaiduna lauthoklam nung asigi maming spark haina tholami mathangi sinda scientist sing adu siduna taraga leiba uhalai kanagumba miyoi kharana spark nung adu huran balakpada halambani aduga spark nung adu su puduna satkhre ba mihatpa asi kanano haiba khangdri mathangi sinda Aryan kauba nupa ama uhalai mahak business achauba tauba misakni mamangda scientist halam laga huran kiba spark nung adu Aryan gi makhutta leiramde masina takpadi nupa asina pangthokpani haibase laina khangba ngamde Aryan hairiba nupa asina tauriba thabakse leinung dagi phangba atang pochai sing malem gi market ta tangna yonduna paisa pairibani spark nung asi sakti yamna leiba nung ni khanglakpadagi Aryan scientist sing adu hatoklam laga puraklibani Aryan magi thabak sufam da lakle aduga spark nung adu magi lainung da hutliba machine aduda hapchilam nung asi haptringai lainung hutpasi matam yamna changlami spark nung asi hek hapadagi makoina pamliba target lubagi changdo mikup amadi yauba ngam spark nung asidagi re ama kapthoraktuna irai line yauba ngamlibani adubu laibakti badi makoina hutliba jaga asida hu chenba gas leirambana gasing adu tapna tholaklami ngaihak leiraga gas aduna thabak suriba mising mathang siraklami Aryan su phimam asida khudong thirani haiduna spark nung adu puraga helicopter tongduna chenkre mafam aduda lehauriba sinmi sing loina sikhi gas aduna maram oiraga tumna amata lemdana pokhairam madudagi tholakpa signal amana UFO gi spacecraft yauki asumna film asigi sense khungang amada amu uhalai mafam aduda samu macha amakha kom amada tasinduna kakhatpa ngamdadana leire samu macha adugi mama mapa nasu macha bu lokhatpa ngamdre samu macha asina tariba komse jungle asiga khungang asiga tainaba jagadani marak asida electric wire tingduna leibana samu mama mapa na changsilakpa ngamdabagini khongang adugi miyoi singna su manak naksinba kiduna samu macha ado chingkhatpiramde asumna leiringai tamis kauba nupa ama laktuna samu macha asi kom adudagi lokhatna ba honarami tamis film asigi main role lauriba hero aduni tamis khongang adugi mi singda mateng pangna ba haijarami adubu kana su mateng pangi haina tholaktre tamis magi mamanabaga kanna hona duna samu macha ado komdagi lokhatlaga samu macha adugi mama mapa da sinabirami samu mapi ani dusu yamna harauna masabu konduna jungle da changkhre tamis yamna pukchel chawba afaba mini mana sanga singbu yamna luna tawjarami mangonda mafam matam haiba leite lamlaki sa ama khudong thiba tare hairadi ahing oigera nungthil oigera mana han hekta mafam aduda yawi matam khara haukrabagi tungda khungang asida tara kaubi masak matau phajabi nupi ama laklami khungang asigi angang singda space ki maramda takpi tambi ba laklibani tamis
Tarabu ahan bathengna nungsiba paamba phawrami numidangi matam yausilakle Tara angangsingda space ki maramda takpiba hawrami tanja asida angangsing hena gyan tanaba mi ama darkar oirami tamis matang jare khanduna ai leire haina thoklaga mateng panglami asumna numit ase hawkhre nongalakpada tamis magi marup amaga numit lei thari ba magi phamda laklami pham yaurabagi tungda mana wana thajariba numit lei mayam ado tin makhal amana loinamak mang takhallami phibam asi ubada tamis nuai tabadi phawrami matang asida khungangi miyoi singsu laktuna yenglami aduga tamis ta hairami tamis aikoina nangonda hana haibaduni nangi phamda thariba mana masing singse tin kangna sathoktanaba hida kapthu o haina nangna di aikoigi wa lawbi khide hairami tamis ki mama na so amuk makha tari chumi ahan singsina hairibase nangna aikoigi wa lorom labadi si thokloi tamis na amuk hairi ima ai har haptuna hida kaptuna khu chen bachinjak puthokpa pamde pumna makse natural oina puthokpa pam wahi asitabada khungangi miyoi singdo mayumda hannaki aseng bagidi tamis jiba panba pot ama phawba hatpa pamde mahausa khusenggi phal kaihan ba pamde tamis ki mama tamis ki wahi sing tabada nuai taba phawromye aduga tamis bu phamdagi thabak suduna paisa tanbu oiraroi atopa city amada salhanduna paisa talhallage khalami mathangi numit ki ayukta tamis ki mama na makoi gi tractor ama khak leijabado yonthoknaba plan toromi tractor adu lainaba nupa ama sulaktuna tractor adu thaunaba start toromi tanja asida tamis imungdagi thoklaklami tamis na tractor adu bu semnaba puribani khanduna nupa adu da fare nang laklaga tractor ase puribase class su khara nuai trabani adu matanga phajan semhalaklaga horen thila o hairami adudagi nupa aduna aibu tractor semba mi manbro nangi namana aingondagi paisa pukhibagi singba ngamdrabani na paisa gi mahuta tractor ase oina puribani haina khumlaklami tamis ingakna mama da hairi base aseng bra haina hanglami mama su chummi haina pokhum pirai adudagi tamis nupa adu da paisa kaya nu haina hanglami nupa adu ngai hak khumpham khanglamde maramdi tamis ki mama na gari ado yonthokpani paisa tonbagi lawba natte aduna ni ngauri base nupa aduna tamis ki mama da yenglami mama na lag ahum lawi hayo haina sign toromi nupa adu su lag ahum ni haina khumlami tamis ki mama na asumna tawribagi maramdi macha se sida leirabadi manglani sahar da chatlu haibe yanaba yonthoklamdi bani adudagi nupa aduna tractor ado puraga chatkhre tamis ki mama na macha bu sahar da chatnaba kanna honarami tamis sahar da chatlu haibe yabagi pambai leiramde mama na upai letrabada macha nupa da emotional blackmail ama tawrami phare nang chatlu haibe yadrabani na ai oina chatlani hairami tamis mama gi wahi adu tabada ngaihak tumina leiramni mama na khalli handakti ai gi sa se chatlagi hairakani haina thamoi da haraubu phawrami adudagi tamis tumina leiruraga phare ima nangna chatkani hairabani na chatlu ro haina khumdurei mama na sagatlamba asa pungkai kairaduna sauna imung da changki numidangi matam yorokpada tamis mama bu bus parking da thinbirai aduga mama da hairami ima nang hayeng mafam du yauraga phajana layuko ima gi tolopsu mayam dagi khara hena sana ba aina haina khrabani hairami mama pihau tauraga tamista nangse aina hek pok sabe isani ko nama aina sahar da chatlaga paisa taluge haibada ima ai leirisidi ima gi mahut ai chatke na pho hairak hairaduna nungai tana suktharaga leiramni tamis mama da ima nangna khalli badu onare aina sahar chatkhrabadi yumda pochai yonthok yonsin tawbagi hisab ima na haitabani na loina mangani khanbagini pharese ima kapluranu ima gi wakhalna adu yauna khallabani na ima gi damak ai chatlagi haina khumai mama yamna haraurami aduga masabu basta hakwat piraduna chatkre atopa sin amadana space tagi alien ama aikoigi malem asida lakpu halli mafamna senai dani alien asina lakli base spark nung adubu lokhatpa lakpani aduga atopa sin amadana arian magi chamber da investor mayam ga leibu uhallai mayam duda arian gi idea phongdok lami haujik aigi khutta sakti leiraba posak ama lei hairiba posak asina aikoigi malem gi leinung dagi energy kaya marom lawthokpa ngamgadawri bani energy asigi maming innova gas kaurami masi aikoina business tawbada profit yamna phangani masida kana share yawningi invest tawningi apamba sing yawba yagani hairami investor mayam do loinamak invest tawrage haina yarami nopa ama khakti yaramde aduga ariam da hairami nakhoigi project asina malem ase tumna mangki basuya aduna ai sugumba phataba thabak asida paisa tha tharoi hairam laga mafam adudagi chatlagi haina thoki nopa asina hek thoki baga arian gi partner nupi ilizana lambi da thattuna nopa adubu hatoki arian investor singda business ka loina na robot ama su demo taromi arian na makha tari aikoigi lakadoriba project asida robot ase sizinarabadi asi ana yauraroi arian gi demo asi investor sing aduna hena pamba phawrami makhoi invest tawnaba loina ready leinarami asumna film asigi makha tarakpada tamis su sena yorokle adugi matung tamisna chatkajaba address adu
अदु मफम कदाइदनो हाइना फोन पुथोक्तुने एड्रेस असि कदाइदनो हाइना हंगजरमी माना हंगलुबा खुदिंग खंगदे हाइना हाइरकलमी अकोनबदा नुपी अमदा अमुक हंगलमी तंजा असिदा दि हुरानबा अनि लाक्तुना नुपी असिगे मंगक्तगे सनागी चेन लाक्लमी नुपी असिना आइगे सनागी लिक हुरानख्रे हाइना कोइलाउ लाउरमी तामिस खुदक अदुदा नुपा अनि दुदगी लिक अदो मुल्लगा नुपी अदुदा पिरमी नुपी अदुसु मागी लिक फंगे हाइना मफम अदु थादोक्तुना सेनखि हौजिक हुरानबा अनि दुना तामिसता नंगना मरम ओइरगा अखोइगी थबक फेल ताहनबा हाइना मखुता खुलाई अमा पाइरगा तामिस हाटकनी हाइना तानरमी तामिसु थवाई हिंगनबनी हाइना चेलकले माना सुम चेलकपदा साइकल अमसु मी याउदना चेलई तामिस मपासाना साइकल अदुदा तोंखतुना कन्ना थौरकलमी खरा थौरकलगा साइकल अदो ब्रेक यावरमद्रे ब्रेक याउदबा मरम अदुना ताइसन कौबा नुपा अमा बेलून बॉल अमा पाइदुना लैरिबा अदुदा थेंगचलमी बेलून बॉल अदुसु ताइसनगी मखुतगी नाथोक्तुना पाइखि अदुदगी ताइसन तामिस पुफारगा थमलमी मखोइगी बोस लाकपा ngainaba asumna मखोइगी बोस लाकलबा तुंगदा तामिसदा लाक अहुम पीनबा हाइरमी तामिस करिनो नोइना हाइरिबसि बोल मसा अमा पाइखतखिबगी लाक अहुम पियु हाइरिबसिबो ngaurबो हाइना हाइरमी बोस अदुना अमुक मखा तारई आइखोइना तौरिबा थबक असे नंग खंगलब्रा आइखोइसे एजेंसी अमनी होरेन अहिंगी पुंग 12 ताबदा नुपी अमगी सरप्राइज पीनबा प्रोजेक्ट अमा आइखोइना पाइबनी मदु नंगना लोइनमक मांगहल्ले अदुदा फंगदबा अपुनबा पैसानी मदु नंगना पिफम थोई हाइरमी तामिसना अमुक हाइरई आई अरापा खुंगंग अमदगिनी मफम असिदा पैसा तानबा लाकपनी आइना मफम असिदा थबक सुदुना युमदा पैसा थारगा मीगी अतोनबा पैसा सिंगदौरिबनी नखोइना हाइरिबा यामलबा पैसा अदु आइना करमना पीबा ngamgani आइगी थबकसु फंगद्रे हाइना पौखुम पिरमी तामिसकी वफम असि ताबदा मखोइगा पुन्ना थबक तौमिननबा मखोइगी लैफमदा पुदुना लागले अदुगे मतुंग मखोइगी बोस अदुदा थबक अमगी ऑर्डर लागलमी ngasiगी नुमिदांगदा मागी कोइनबी नुपी अमगी सरप्राइज पीनबा बोस थबक असि तामिसका ताइसनगदा सिन्नरमी अदुदगी नुमिदांगी मतम यौसिलकली मखोइ अनि नुपी अदुगी अपार्टमेंट लोना चंगलमी रूम मनुंग यौरबगी तुंगदा मखोइना तौगदबा थबक मखै लोइना तौरमी असुमना सरप्राइज की दमक सेम साबा लोइरकपदा तामिस फोटो अमा थेंगनरमी फोटो अदु येंगलुबदा अतै कनासु ओइरमद्रे तामिसना नुंसी जखिबा तारा ओइरमले अदुदगी तामिस मथ्वा यामना नुंगाइरमदे मतांग असिदा ऑर्डर तौरकलिबा नुपा अदुना बोसता फोन तौरकलगा आइगी नुपी हौजिक फावबा सरप्राइज अमता फंगदे हाइने थबक तो तौद्रिबो हाइना हंगलकलमी अदुदगी बोसना नंग कैसु खल्लुनु नंगी थबकती सक्सेस ओइरबनी हौजिक फोन तौरगा हंगे हारबसु हंगु हाइरमी मिकुप असिदा ताइसनगा तामिसकासु थबक लोइरमे हाइना मखोइगी बोसकी मनाक्ता लागलमी बोसना ऑर्डर तौरकलिबा नुपा अदुगा वारी साना साना नखोइगी थबक तो फजना तौरमलब्रा हाइना हंगलमी ताइसनना बोसता रूम तनतना काबेरी अपार्टमेंट दा लैरिबा मी खुदिंगमक लोइना सरप्राइज ओइरदामी हाइरमी ऑर्डर तौरकलिबा नुपा अदुना काबेरी अपार्टमेंट हाइबा ताबदा यामना सौरकलमी माना तौ हाइबा अपार्टमेंट ना अमा मखोइना तौरमलिबा अपार्टमेंट ना अमादा थीना साइदुना nganglaklam phibam asida tamisti yamna harau jarami maramdi nupa aduna khangnaribase tara natte khangbadagi asomdana tara magi room da changlakpada phajaraba decoration amadi bomla kaya pokhairakpada khangladuna inganglaklamni adudagi tara thongnau mapanda tholaktuna security karomi tanja asida tamis isai ngangduna tara gi room gi mamangi lambida chatpadu tara na ure adubu kanano karino haiba tara ningsinglamde wari asigi makha tarakpada atiada space ama pairakpu uhalami spaceship asidagi alien ama kumtharai adudagi device amagi matengna mafam asigi loan amadi culture pumna khangdoklami alien magi device da spark nungi leifam location yengna lakpada highway aurakle lambi da car ama thauduna lakba urami alien masak uhandana thaurakliba car adugi mamangda chongkhatlaga phamduna location yengduna lakle mana tonglakliba car asisu tamis khoigi car do oirami asumna alien magi location mapa adu yaubada car adudagi chongtha haure aduga mafam aduda changna be yengbada security mayam ngaklamba adu urami mafam asi arian gi industry building ni mafam asidani spark nung thamni basi alien masak uhandana manung yauna changlakle industry asigi manung da arian gi lab amasu yauri bani lab manung asidani alien asina yausalakli basi adubu mafam asida kanamata changba ngamdana ba security alert device amasung trap taunaba electronics machine thamni bani alien dikhang bani na kanasu aibu udre haina chumjing changlaklami khara laklaga trap taunaba thamni ba mafam adu yaurokpada masa matomta glass na question duna trap tauraga laikre adudagi security mayam chancel laktuna yengbada kanamata laiba uramde khudak aduda arian su yausilai arian glass manung da munna yenglami kanasu laiba udrabadu da satlage haina laithorakpada alien adugi device aduda notification lakpagi makhon ama thoglakhi alien adusu device adu salawna muthatkhi arian sidi mawong amani haiduna laisalaktuna glass aduda makhutna thamlaga manakong nakchanduna tarami alien arian gi makhut mapada magi su makhut thamlami aduga arian gi makhut alien de connect tawsilami arian chatlage haina
मखुद अदु मिंगसेंदगी लौथोके तौबदा यारमदे करिगुंबा पोसक अमना नपसिललगा सौजिललगा थमखिबगुम इलिजासु करि तौरबनु हायने इंगंगंगना मखुद अदो चिंथोकनाबु होनरमी अदुबु एलियन ना आर्यन सि कनानो करि करि थबक तौई हायबसि लोइना यंगथोकलमी सोमददी आर्यन गे मखुद असि मैना चिंगबदा कासिनबगुम तौरई आर्यन सु चाइना अदु खांगबा ngamdabana laurami security sing adu su yauna phakna bahonarami alien aryan se yamna phattaba mi ni haiba khangba ngamlami malem asida amang ata thokan ga dauri base mana ni haiba su uba ngamlami aryan makhut adu karina phari bano haiba amata khangba ngamlamde uhandabani na adudagi control room dagi glass manung do hu chen ba gas thajilami alien gas aduna maram oiraga magi power hantharaktuna aryan gi makhut thadoktuna laimai da tarami aryan su laimai da tare adudagi glass manung da karigumba posak ama laire हाइबसे खरा उबा ngamba horaklami adudagi alien namfuda hogatuna magi power season aduna glass adu thugaiduna spark nung thamliba mafam lomda laklami haujikti mangba ngambagi power son thakibana security sing aduna su loina urami mabu lambi thingnaba kanna honaki adubu alien magi power season aduna security sing adubu thomdok laga spark nunggi manak yauselaklam mafam aduda security light leramba adusu alien na thugaidu spark nung adu lauraga mafam adu thadoktuna magi space khamlamba mafam lomda satpa hauki matang asida aryan ge partner Eliza na mapan de sentoraktuna yenghaure alien na satkhiba maikai alien asum lakna magi device to kapthoktuna location yenglami mana khamduna thalamba space ado mayamna udanaba manghallaga thanambani yaugadaba kayam wali haina yenglibani tanja asida Eliza security sing loina gari amawam thauduna laklaga alien da nongmai kaplami alien adugi makhutta yauriba mathakta leihoriba alien singa paw phauna naba device aduda palaga device ado paithokduna tahore adudagi alien panthaba tawdana yangna chenki Eliza su gari duga nomai kaptuna tanari khara tanaraga Eliza karigumba posak amada thengjillaga gari dagi paithokduna tarami Eliza hogatuna yengbada alien adugi space uhandana thamlambado urami makhoina thengjillubana space ado uhalakpani alien su kadom chatkharbano haiba khanghaudre hojik Eliza na spaceship adubu ikoi koijillaga thamba uhalli nakan amadana alien main road amada yaurakle khu chenba gas adugi reaction aduna chok thaduna haira ga sorok ta tholakle tamis ki kangu su car thauduna laklami ju thaklu bana makhoi loina car manung da tumna rami tamis ti thaktabani na car adu mana thauduna lakbani asomna khara thawrak laga angang masa manba ama lapna lambi da urami alien su lambi adu lanthoke hona bani masa son thaman khibana lambi mayai adu da sangna tu tharami tamis hando khidau malaga tu thakibadu da magi car na taklani haina laujarami alien adu su car adu asum nakchalakpada magi makhutna haiki adudagi sinse loisinki alien gyan tarak laduna mafam amada leiba uhalai magi wakhalda mase makoi ge leifamde yaure haina khanjaram adudagi haugatuna yengbada science ki exhibition ama pangthokpa mafam da leiramde adu oirabadi car aduna karam tawkhraba wari asigi makha amuk khangminarasi car adusu science exhibition adugi hek manakta building amagi mathakta panduna leiba uhalai ngasai alien aduna makhut haikiba aduda paikhatlaga building mathak aduda pallaga leikiba zani tamisu pakhatmandana gyan ta haudre car da tonglakpa atai singdusu hidak ngauraga tumkhrabani matau karamna mathak yauramlibano haibasi ngaunaram mafam aduda police su lakle aduga tamis amasung makhoi ge party da hanglami migi accident tawbadi makha da loina tawi nakhoi gi na mathak ta tawrisi kamaina no nakhoi car se pankha ga palaga paiba yaba car dura kanana thawi haina hanglami makhoi masen aina thaude mana thaubani amana amuk amada insilami asumne inthok insin tawnaraga leiringai tara gari ama tongduna lakpa tamisna urami adudagi tamis makhoi da loina insilam laga exhibition tawham da changlaklammi tamisna manung changlakpada angang nungsiba ama alien gi dress se laga demo utpo urami angang adugi manak changladuna magi talent adu yenglammi angang asigi maming tetu haina sukarom asumna leiringai tara su thengnare tara di tamis pu masak khanglamde kauthokre tamisna khangnaba haiduna table amada kakhatuna makhut thinduna leirami tara masi ubada khangning ningsinglakle film asigi ahobada tara na khungang amada chatpada angang sing gyan tanabani haiduna tamis pu kauthoktuna mateng laukhibado ningsinglakle makhoi ani pau phauna se haina tamisna magi phone number yauba card ama pirami adudagi ikhang khangaudana exhibition manung aduda gas leak orakpadagi mafam khuding loina mai chaklaklami manung da leiramba mi khuding mapan da loina chenthokna raki angang khara amadi maina question duna chenthokpham leitana leiba adu tamisna urami tamis amukta ta angang mayam asi karamna lokthokani khallingai yengthorakpada angang sing loina mangamme somda elena angang sing adubu amukta ta punna mathakta paikhat handuna mapanda tekta kaidana yohan khrabani tamisu angang mathang mapanda hondorai mana ngasai karamna puthokani khalamba angang singdo mapanda le
leiramba ubada angakpa phawrami adudagi tamis amuk manung changduna kana kana leihori haina yenglami tanja asida alien mafam amada tasinduna thokpa ngamdana leiramba adu tamisna thengnare tamis tinga saigi angang alien saba tetuni haina khalami adudagi alien mabu kanbinaba makhut tingkhalai tamis su alien gi makhut pairami alien tamis gi makhut hek thengbaga magi haukhiba punsi gi thaudoksing loina uba phanglami adudagi alien wan thakre tamis su phi amana yomlaga puthorakle hospital da punabani haina ambulance yengbada ambulance amata hanglamdre tarana school gi gari da hapsillo aduga purasi haina hapsillaga gari do tamisna thauraga lagle asumna mate khara thauraga laklabagi tungda tamisna alien asibu alien saba angang duni khallaga hospital yawbaga doctor na nangi anaba phalladami hairami alien na amu khumlai nakhoi gi hidak na aingonda karisu kanaroi aibu specific tay yohallo masana adum phakrani haina khumai tamis amu makha tari he isor angang singse mathong cha de haibasi chumbaja ni hairaga maning de yengthorakpada alien do leiramdre tamis pakhatna kadai leikhrabano tahawraba jala haina hairami adudagi alien na masak uhandana maning de yengluranu ai sida leire hairaga magi manaki settagi phawdora e adudagi tamis pakhatpana kanna lawromi truck amasu mamang da lakpadu da thengjinge tawromi alien na mamang da yengu gari da thengjin tawre mamai kaktho u hairaklam tamis mamang yengthorakpada truck adu yausilaklamme adudagi mamai khangkak kakthorakpada thongdagi gari ado taraklami tamis pakhatpana lawba lepamde gari aduna makha yoromda alien makhut tingthoktuna magi power season aduna tapna leimai tahallam tamis pibam asi ubada amuka hena pakhatladuna gari dagi chongtharaga chelam alien pakhatkanu kaisu tawroi haina hairami tamis butla ai haina lawraduna aibu kanbiu haina chelam adudagi alien su manakta chelami tamis mathong maram amata khanglamde butla ai haina question chelam phana sangna chelabagi matung wamandana leimai da longthoklaga taduna leire mana onthorakpada alien su amuk manakta hiptuna leiramme tamisna nangbu kanano aigi itung koin innari se haina hanglami alien aisu nangumbane tawbatabu aidi atopa planet amadagini hairami tamisna amuk makha tari adudi nang alien haibudura aibu karigi hatpa pamni bano haina hanglami alien yamna sawraduna aingonda alien haina korokanu ai khwaidagi pamdaba mingni hairami tamisna amuk nakhoide america da lakpa natro america lusinnaba aikhoi gi sida laklibase aikhoi gi lebak asi luisinba laklibra haina hanglami alien chawninglap tawraduna aibu nakhoi gi lebak luisinba lakpa kaina aikhoi na tene nakhoi gi miyoi basingsinani ne nasagi lebak luisinlibase nangi phamda tin khara laklaga luisinlambagum hairami aduga asumna so hairami ai nangi maramda loina khangi nangso afaba mi amani aduna bu aina tholaktuna nanga wari sari bani tamisna nang aigi maramda kayam khanglage phare nang yam khangladi namai asomdo onthoklo ai leimai sida kainoma ige aduga nang hairo u hairami alien adusu masi yamna thajadre thajahallage haina onthoklami tamis alien na mamai onthokhibaga gari manakta thuna yangna cheladuna gari adu thauraga chenkre alien su gari thaukhibado yengduna leihore aduga magi makhutta yengbada spark nung adusu yaromdre kadai da karam mangkhrebano khangba ngamdre atopasin amadana arian uhlai ma gyan manglubadagi gyan tarakle magi makhut amasu soinairami alien na sokhibadu adudagi nupa ama laktuna arian da hairami aikhoi gi lab asida alien ama laklami alien aduna ni nangi nakhut sokhallami ba aduga aikhoi gi spark nung adusu mangkhre haina hairami arian loinamakta thina chairami aduga any condition amada spark pu thiraga purakadabani haina magi misingda order tawram haujik alien gi spaceship arian gi makhutta leikhre mathangi sinda tamis magi boss ta alien thengnarakpagi wari pumnamak lirami aikhoi gi gari building mathakta paikhatpadusu alien ani hairami boss na tamis ki wari adu thajaramde madudi aikhoi gi generation gi wari na tene hana mamangai gi wari ni haujik pu kadai dagi alien no haina hairami asumna wari saringe alien su tamis ki matung innarakpana makhoi gi leifam yorokle alien lotna ahoba amadagi yengbada tamisna wari liduna leibadu urami alien masak uhandana sanglaklammi taisan su bathroom dagi iru jabal loiraga thorakle aduga masada perfume kaplammi taisan na perfume kapa aduda alien manakta leibana manaton mapada takhibana hakthi khalaklammi hakthi hek khanbaga masak uhalamdabado uthokre adudagi taisan na alien leire haina lauraklammi makhoi gi boss na su alien karibu kana radana hairaduna thorakpada alien do maning hanbada nanthu duna paikhatlaga boss ki tampakta tarami boss na ai gi tampakta tarik lisi kanano haina yenglubada alien oirami adudagi kimandana tha tharamlaga magi thokpa kochen chenaram alien so makhongda uchi chapnaba trepna chapkhibadagi kochen chelami makhoi gi yum manung da leiba pochai loina saikhairami asumna kochen chenduna leiringai taisana spray ama alien gi mamai da kapsin duna wan tha hankhre adudagi mikuk khara leiraga alien adu gyan tarakle ma
माना ज्ञान तारकपदा मखुत पुनसिंदुना लेरम्मी बोसना नंग मफम असिदा कैदौबा लाकुनो हाइना वरी फजना सानरम्मी नंग अखोइगी मफम सिदा लैबदा अखोइगी अवाबा ओइगनी अदुना नंग नसागी लेफमदा हनक्रो हाइरम्मी एलियन ना पाउखुम पिरम्मी आइगी स्पेसशिप सु मांगख्रे अदुगा पाउ फाउननबा खुदांगदा यावबा डिवाइस सु काइख्रे आइगोंदा पाउ फाउननबा पांबै अमता लैते हाइरदुना मखुता पुल्लिबा थौरी अदु मागी पावारना थदतलगा नसाई मखोइना कोइचेन चेनबदा चैखाइखिबा मयामदो मागी पावारगी मतेंगना लोइनमक हानगुम लैहलम्मी बोस अमदि टाइसन ngakna yenglami asumna leiringai tara lakle haina alien adubu lotnaba phi amana kupsel halami tara makhoi gi manakta yaurakle tamista angang singbu kanbi bagi damakta thagatpa wahi phongdoklami alien tamisna tara bu nungsijai pamjai haibasi khanglami aduna tamis ki mateng panglagi haina tara chatlagi haina makha da kumthakibada alien na lei mayam ama olhanduna sai thabirami pumna makse tamisna tawribani khansanu haina adudagi alien gi matau asida makhoi ga punna leiminarasi haina boss ta haijaram boss na su yarakle alien asigi maming su tetu haina thonbirami asumna makhoi punna alien gi mateng na thabak laina tawduna leiminarami harau tayamna enjoy tawduna yamna nungsinana leiminarami atopasin amadana arian gi chamber da elizana wangang bu uhlai arian da hairami nupa ama lei maming na william kawi madi mamita direct ufo uhorabani adubu kanana suma bu thaja biramde mana aikhoi gi sida thabak tawhallabadi alien asigi khongul liba soidana ngamgani thajai harami eliza gi wata da arian khudakta william bu lawhallure william hek yaroppaga ufo gi thijanaba team ama arian na semami team asigi charge pum namak william da sinarami william na hairami karigumba aikhoi gi city asida alien lei haibagi thajarabadi aingonda device ama lei masina mabu irai laina kadai da lei haibase khangba ngamgani haina hairami mathangi numita william drone mayam ama puthoraktuna paikhat halami masina alien bu thuna phaba ngamgadawribani haujik tara angang amagi manakta leiba uhalli angang ase cancer gi last stage ta naduna leiribani sibagi pungpham ngaiduna leirabani matang asida tamis ka tetu ga su sanglak-lami angang asigi mama asina masa bu kanba ngamlaroi haina mathawai nungaitana kapcharam tetu su angang adugi mama na kappa adu nungaitaba phaurammi adudagi tamis ki makhut paiduna angang adugi thabak ta thamhallami adudagi angang aduda yauramba cancer gi cell khudingmak loina manghankhre angang adu su khudak aduda ai naba fare hakchang ka su tawdre hairaklammi tara angakpa phaurammi matau karamna tamisna angang asibu phalibano haina tetu angang asigi masa sokpade spark nungdo mana section na thami haibase uba phangle magi thampham de yengbade spark ado leiramme tetu na spark adu lawsilami adudagi ikhang khanghaudana william na thadora khiba drone mayam do makhoi gi manakta paiselaklami tetu tamis ki makhut pairaduna jinglami aikhoi sida leibada khudong thina ngai oire salasi lao haina jinglam tamis su taragi makhut paiduna makhoi gi gari manakta selaktuna gari adu thauduna selaklami drone sing adu su makhoi bu kanna tanari tetu magi pawarna drone khara amadi thugairami tara su tetu bu uram dabado urakle tara yam pakhatlami asumna makhoi namfuda khudong thibadagi nanthok haure arian da william na drone gi footage uttuna alien gi mari makhong taklami aduga nongmei ama su pirami nakhoina spark pambagum alien gi su spaceship mathau tari bani aduna alien bu aikhoina thibagi mathau tade magi spaceship se mafam ama da puthoktuna thammo aduga aikhoina mala e haiba khangnaba device sijinaduna ngairaga leirasi hairami nakan amadana tamis amadi tara mafam amada thunglare aduga tara da tetu gi wari pumna makhanghalami tetu na su mafam asida lakhibagi wari lirami aduga magi wari adugi flashback sin su aikoi da uhalai makhoi gi spaceship ta makhoi loina phamduna leiba uhalai makhoi na prithvi da spark nung ama takre haibagi matang da wari sanarami karigumba spark nung asi thuna lauthoktrabadi prithvi asi kaikhrani matang asida alien amana hairei kaikhra su yare makhoi myoi bisingse yamna phatte tumna mangkhra sanu hairaklam makhoi gi maraktagi khara ahal oiraba alien amana hairei madu yade upai ama natraga ama tauraga spark lauthok taba yade karigumba prithvi asi kaikhrabadi solar system da akai bu oirakani maduna aikhoi su punna mangkhiba yai makhoi bu kandaba yade hairami maram asina ni tetu bu prithvi asida tharik liba spark nung asi puduna athubada handaba yadabani haujik present da amuk lakle tetu mag spaceship ki signal phangle signal mafam ta na makhoi gari thauduna chalami tamisna hairei spaceship ki signal phanglakli base makhoi gi plan soidan oiramgani nangbu laina phaba ngamnaba tetu na khumlai makhoi na aibu phaba haibase oithoktabani nang adugi namakta kaisu khallunu hairami tetu spaceship ki manak yauselakpada william the signal phangle adudagi arian gi kangbu ga tetu ga akanba fight taunarami tetu makhoi gi mi singdo mathang mathang halami maraksida william na technology ama sijinaduna tetu bu pharami khudakta tamis laktuna
टेतुबु थादोक्लमी अदुगा हायरमी नंग चलो नंगी स्पेसशिपता आई मखोय सिंगसे ngak hauge hairami tetu magi spaceship ta tongkhatuna paikhatlami tamisu tetu da bidai pirami tanja asida ilija sangsilaktuna matunglomdagi makokta thomlaga leimai da tahalami aduga tamis ki thabak ta jotna thenduna hatkre tamis hatlabadi tetu soidana lakani khanbagin tetu su tamis bunungsiba phawribani na tamthina hatpa ubada khangduna leiba ngamlamde tetu khudak aduda magi space tagi chongthare e mana chongtharakpada magi paw phawna naba device adusu mafam aduda taki tetu yamna sauna ilija da magi power kaptuna lapna paithokuna takhre makhongda suthina sokle tetu tamis ki phibam ubada yam nungairamde adudagi tetu magi power sizina duna tamis bu hingat hannaba kan honaram matang asida ilija makhong asokpa aduga hawgatlaga William na piba nongmai aduna tetu da kaplami nongmai maru aduna hek panbaga tetu fresh olhan ki asumna tetu bu phaduna puraga chathre mathangi sinda tetu bu Ariana device amagi matengna glass chansinduna pharaga thamlami tetu gyan tarakpo ubada Ariana Spark nung adu aingonda pirau adu oirabadi nang bu thadokpige hairami tetuna ai nangonda spark sungpi piroi nang tauningba taw nang na ai hatlabasu aina taba atopa ama amuk lakani hairami Arian yam sauraduna doctor da hairami mangonda I lauthoklo aduga mai chinghanduna awaba piyu spark leifam haidrifo hairam laga chatkre William tetu da tosar tawba ubada yam nungairamde makhoina asumna tawgani khanglam labadi mateng banglam loidami haina ningam daba phawrami nakan amadana Tamis hospital da pukhala tara na doctor da tamis pu thawai kan bina ba haijarami doctor na upai leite haina khumai adudagi tamis operation theater da asokpa doctor sing na hangdok tu na yenglami mekup asida tamis bed tagi khanghauda na haugalai ai kaisu tawde haina mafam aduda leiramba doctor nurse sing punga ngaklami karino tawrisi haina adudagi pakhatuna operation theater dagi loina mak chanthok naraki tara amadi taison operation theater adugi thong mapa wakhal nungai tana leirami tamis na haugalakpadu ubada makhoi sungak na yenglami tamis ki asokpa mafam singsu masana loina phajilakpa urami masina takpadi tetuna tamista power haplam ne haibasi tara amadi mamanaba singna khanglami tamis sirubadagi hingalakpa ubada tarasu yam haraujarami asumna makhoi karda tongduna mayum lomda halaklami tamis na magi marup singda thokriba thaudok singgi matangda wari pumnamak lirami tamis ti tetu spaceship tongduna chatkre haina khanjarami makhoi ki kar adu khara thauраklaga kar amaga thengjinage tawrami makhoina thengjinage tawba gari adu yakhidre maram aduna gari aduda tonglakpa nupa sing aduna makhoi car gi sopira u haina thang uttuna hairei nupa sing asi geng kangbu amani adudagi tamis nupa sing adu power season aduna loina mak futharam makhoi na kidnap tawduna purakpa angang amsu kalam haujik makhoi gi leifamda yaurakle tamis tetuna hana taromba sai thokraba pochai sing hana gumna lehenba adugumna tamis power season aduna pochai sing adu makhutna paikhat halami tamis tetuna power hapira me haiba khangle mathangi sinda Arian magi lepta uhalakle tetudagi lauthokhiba I adu mangonda kapsilami adudagi Arian so angakpa mawongda power yauraklami makhutna ama soinaiba adu su pharami somdane tetu gyan tarakladuna mabu phajinduna thamliba glass thugaiduna senthorakle mafam aduda leiramba security sing tetuna power sizinaduna phura ga lep manungdagi chelaklami khudak aduda Arian tholaktuna tetubu phutharami Arian tetugi power asigumna power yaurabanina phuba ngamlibani tetugi manak chansinduna spark nung kadai da thammi piro o haina law khongladuna hairami William Arian gi manakta laktuna alien amasul leire haibagi signal phangye hairaklam adudagi tamis amadi tara uhlai ngasai makhoina spaceship lawba lakhiba mafam fight tawna khiba mafam duda yauraklami tamis akoibada koyeng yengbada tetugi location yengnaba device ta aduna leiba thengnare tamis device adubu lokhallaga matau karamna tetugi device se mafam sida leiramlibano haina khanki device ado makhona paikhatpaga video screen ama kapthorei tetuna makhoiga leiminna khibagi video footage ka loinana makhoigi atai alien singda thabagi oirami makhoigi kanguna miyoi basing phatte haina khanbadu afabasu lei haina wari liraga video ado thariban tetu tamis pu yamna nungsi haibasi video asi ubada tamis khangba ngamlammi aduga tarada hairami tetuna aibu nungsiba thajabana maram oiraga power se aingonda piramba oigani haina hairami makhoina leiriba mafam asida alien gi detect taunaba machine leibana William da alien amasu leire haibagi signal phanglibani tamisu alien gi power yaurabani na detect tawbada tamis alien amagum device aduna pharibani William hanagi matawgum alien thinaba magi drone sing thadoklami mathangi sinda tamis amadi tara exhibition tawfam amada leiba uhalli mikup asida Arian da alien leibagi signal phanglami aduna magi mising mafam aduda pharunaba tharami Arian gi mising mafam aduda yauraklaga alien bu koithi thirami makoina koithi
थीरगा चटपा अदु सिक्योरिटी सिंगना करीनो नखोइना तौरिबसे नखोइ कनानो हाइना हंगलमी एलियन थीबा लाक्लिबा आर्यन गी मी अदुना सिक्योरिटी अदुबु बिल्डिंग अदुगी मथक्तगी इंथरई तामिस मागे पावर सीजन अदुना सिक्योरिटी अदुबु कनबिरामी अदुदगी तामिसना आर्यन न थारकलिबा मीसिंग अदु लोइना फुथरामी विलियम न थादोखिबा ड्रोन न कैप्चर तौदुना आर्यन न उबा फंगलमी इलिजा न सो हारे सिगी नुपासे अइना हाथ्रबनी अदुगा करमना हिंगलमलिबनो हारे इलिजा गी वाही ताबदा आर्यन तामिसु पावर यावरे हाइबा कंफर्म तौरमी मखोइना थीरिबा एलियन अदो तामिसनि हाइबा खंगलकपदगी खुदक अदुदा हेलीकॉप्टर टोंगदुना मफम अदुदा लाखी तामिस आर्यन गी मीसिंग मथंग मथंग फुथरिङै आर्यन सु यौछलक्तुना फाइट तौनरमी तामिसना फाइट तौनबा अदुदा आर्यन गी मखुद सोकपदा तेतुबो आर्यन फाजिनदुना थामे हाइबसी उरमी अदुगा आर्यन गी फत्तबा प्लान पुमनमक्सु उरमी तामिसना तेतु चटख्रे हाइना लैरुरगा आर्यन फाजिनदुना टॉर्चर तौबो उबदा यामना नुंगाइरमदे असुमना आर्यन तामिसपु मखा ताना फुथरमी तामिसतगी स्पार्क नुंसु पाइथोरक्तुना तारमी इलिजा तामिसता फ्रीज ओनबा नोमै कापमी मदु उबदा तारासु तामिसकी मनाक्ता चेंसिलमी नोमै मारु अदुने हेक पानबगा तामिस अमदि तारा पुन्ना फ्रीज ओनकी अतोपसिन अमदन विलियम तेतुगी मनाक्ता लोटना चंगलक्तुना तेतुबु कन्नबु होनरमी तेतुना विलियम द स्पार्क नुंग असिगी मरमदा फ्यूचर उहल्लमी स्पार्क नुंग असिना मरम ओइरगा पृथ्वी असि पुमचाइ चाइदुना मांगा दौरी हाइबसु विलियम सु उरमी विलियम तेतुबु कन्दुना मतेंग पांगलगे हाइना लेबले नकन अमदना आर्यन फ्रीज ओन खरबा तामिस अमदि तारा ट्रक अमदा हापतुना आर्यन गी मीसिंगना पुरकपो उहल्ली मिकोप असिदा तामिस मागे पावर सीजन अदुना फ्रीज ओलगा लैबा अदु थुगाइदुना नाथो हौरे नकन अमदना आर्यन मागे बिजनेस की इन्वेस्टर सिंगा उनदुना वारी सानरमी इन्वेस्टर सिंग अदुना आर्यन द थाजबा हंथरकपगी वांगांग नांगलमी माना तौरिबा सिंग असि यानिंगदे हाइना आर्यन ना सावरदुना अइगी थाबकता अयतपा अपन पी हाइदुना हुसेनबा ग्यास थाजिनदुना लोइना हातलमी तामिसु तेतुबु एनी कंडीशन अमदा कंदबा यादे हाइना लेबले वारी असिगी मखा तारकपदा आर्यन मागे लेबता स्पार्क नुंग अदु सीजन अदुना लैमाइदो हुत्थबा होरम मसिना मरम ओइरगा शहरगी मफम मफम खुदिंगदा हु चेनबा ग्यास थोलकपा होरम अदुगा मफम अयामबदा मै चाकपसु हौरकलमी फिबम असि यौरफाव आर्यन मागी थाबक लेबलमदे विलियम सु तेतुबु लेब अदुदगी लौथोक्तुना लोटना पुथोकनबा होनरमी अदुगा तामिसता फोन तौरगा तेतुबु कनबिनबा हाइरमी तेतुबु अतोपा कंट्री अमदा पुनबा तौरी हाइना हाइरमी तामिसु पंथबा तौदना तेतुबु कन्नबगदम लाक्ले अदुगा मागे पवारना मफम अदुदा लैरंबा मीसिंग लोइना फुथदुना तेतुबु कनबा ngamle tanja asida Eliza tholak-tuna Tamista nongmai kapammi mikup asida William chensin-duna nongmai maru adu mangonda palhanduna Tamis pukalami Eliza tetuga Tamiska hatnaba honarami tetuna mage power sizinaduna Eliza da attack tauge taubada power yaromidre tetugi power se ngasai Ariana lepta I laukhibadagi mangkhrabani tanja asida tara amadi boss gari thaurak-tuna Eliza bu thomdatlami aduga makhoi ani bu puduna lagle haujik tetugi power karamna hanjilakani haibagi matang da khannaram tetuna hairei aigi spaceship adubu hek soklabadi power kumna mak lakani haina hairami adudagi makhoi building amagi mathakta kakhattuna taisana semba balloon ball ama tetu amadi Tamis tonghanduna Arian gi lep phawba yohalami mafam asida tetugi spaceship lairibani makhoina lep adu yorokpada Eliza leptuna laiba thengnare Eliza robot gi matengna Tamis amadi tetu da fight torami makhoi ani ahanbadadi robot asina phurami matang asidadi Arian su power yoromdre adudagi Tamis na tetubu spaceship laifam tana langki tetu su space manung da changladuna power kumna mak yaurakle tawbatabo power se makhoi ani soknaraga sizinaba yaga tawriban asumna makhoi ani punsillaga Eliza gi robot phudatlami Eliza su mafam aduda loiselami haujik spark laifam da amuk lakle mafam aduda leiramba Arian gi mising loina hatuklami asumna manung changsilakduna Arian ga amuk fight tawnarami Arian su power yaubuna maga thengnaba araibu oiramde asumna fight tawnaringai tetu spark na lainung hutliba adu sangchenduna lautoklami makhoina fight tawnaba aduda mafam aduda leiramba device sing pokhairaklami Arian su pokhaiba aduda yauraduna sikre tetu amadi Tamis mafam aduda gi thuna yangna sentho haure asumna makhoi gi mission mai pakladuna tetu hanbagi matam yauselakle tetu na makhoi mayam da hairami aikoi gi space ta lairiba singna nakhoi mioi bising yamna phattaba tamthiba jibani haina khallibani haujikti nakhoi gi afaba thamoi chawba singdo aina makhoi da wari liduna tahangani hairami tetu Tamis gi manak changchenduna nungsina konjillaga bidai pirami aduga tetu spaceship tungduna magi mayumda hankre Tamis su tetu bu yengduna nungaitana leihore mathangi chinda Tamis ka taraga mandir amada lai khurumba uhallai angang amasu isingda tasinduna irakna duna leibadu Tamis na urami adudagi Tamis na kangi haina chenbada ising mathakta chelami Tamis magi power yauriba male haina angang adubo
पावर सिजनदुना इसिंगदगी लौखटलमी फिबम असि मफम असिदा लेरंबा मीसिंगना उबदा यामना ngaknarami taradi yamna haraujarami tetuna tamista पावर सिनरमने हाइबसि खंगलमी अदुगा फिल्म असि मतांग असिदा लोइसनख्रे मयामदा अइना ngasi एक्सप्लेन तौजरिबा फिल्म असि हंदकता इकुई कुइदना रिलीज तौखिबा फिल्मनी अदुना अनौबो ओइबनिना कॉपीराइट क्लेम चाबसु याय यामना सांगना तौरबदी मयामना चैनल असिबु नुक्सिबिदुना हेना सपोर्ट तौबियु फरे मयाम ngasi gi oinadi mayamdagi bidai laujari thank you all